Mayambu Amazing Bible Prophecy Ministry gi maikei taram oksari ase aikoina nainagada se Daniel gi series ni adubu maruaina Daniel 40 to 45 King of the North and the South haiba asigi maramda aikoina naina pause masi aina mamangda saikre yamna maru oibni King of the North masina aikoi hujik aikoina laibi pibamda Prithibi da loijingi mamangda kari Prithibi da oigani haibadu gi maramda yamna maruiba prophecy makal amani isnausing koina hawdringda hana ikoi ishorda sangjasi sargada laiba yamna mingsi charuba ipa ishor na poiningai letana thagasari ipa asi aikoina nahana pibiramba prophecy maruina aroiba matamda Prithibi asida lakadaba kari thodo lakani habsigi maramda aikoina fazana nainagadauri masida nahana borpina biu aishu karishu haijaba nate ipa adubu nahaki asumba nahana ingonda khangan biba asumba aina bible nainabadigi khangba asumbado nainagadoromni isagi oiba wai oen biginu tariba khudengmaktaju ipa isho nahaki thawai asengbana sokpiduna pa masigi fazana bap thaba haibado ohen biu hawbadagina loi phawba nahana chingbiu Prabhu Jisu Christa gi mingda kurumjari Amen duga nakoina aigi mamangi series ado yengba taragati madudasu yengbiyo ya maru ebani mathang koina Prithibi gi history maruina koina Medo Persia dagi mathang horaga madugi lan ngaktani adugi matungda Greece gi leba Greece gi matungda gidi King of the North King of the South aina numsakre koina hagare King of the North si South su matam khudingda adum hongi haiba adugi maramdasu koina nainakre ngasi amuk pazana yengsi koina King of the North haibse kanano masigi context aroiba matamda King of the North na kari thourang logani South haibse su karino haibdugi maramda yengminase koina Daniel 11:40 jahana koina paminase aina pajariba se King James version dagini and at the time of the end shall the king of the south push at him haidi aroibagi matamda King of the South haibasina South ki ningthauna push at him haibde kanano akoin mamangda ne kare King of the North haibni King of the North asida mana lan tawgani haibni push haibigi athdi lan haibni and the King of the North shall come against him sidana kanano King of the South aduna King of the North na King of the South ki maikei da amuk mahangna la kani kamaina like a whirlwind akanba nonglai nungsitka loinana amagumna with chariots and with horsemen do sagol koina sagol lamising dolaising and with many ships jahas ke amarungo loinana mahangna lakani and he shall enter into the countries and he have the King of the North habisina mahana lakani kadaida South lakani adugi matungda mahana mu countries adi laibak haibini laibak singne laibak ke amrum asida mahana amuk lakani and shall overflow and pass over mahana overflow haidi ising isauna akoina thumhallaga satpado adu minus satkani and pass over aduga mana lalaga satkani haibini isnausa masini ising isauna mahan tahan bugumna mana mapum jingi hummaga satkini haina ikoina 11:40 de odo ikoina mu yengase masida King of the South aise kanano habse aina mamangi video dasu ikoina khara naina khre King of the North hairgana karamba mafam Babylon bu control tawriba jaga do King of the North haina khane King of the South hairgana karibu khane ikoina Egypt hairiba laiba asibu control tawribu mafam ado adubu ikoina khangnei habni ado ikoina yengse South haibse Hebrew ki wahi 5048 sigi matungina South haije the land which lies in the south of Judah laiba ki aikoina khada laiba adugumba lam haibni aduna Judah laiba ki khada laiba lamdi kanano haiba matamda Egypt ni adubu aikoina sida pangado je mamang de Egypt ki wari amsa khare Egypt ki matungda aikoina kana lakhre aikoina pagan Rome lakhre pagan Rome ki matungda mu kana lai aikoina Papacy amu lai madugi wari ni
aduna sida Egypt haibase akhone yengba tai hojikti literal Egypt to akhone lawbu yararoi akhone spiritual Egypt hari Egypt ki thaini gi Egypt ki lamcha sajat laiba adugumba laiba ado akhone amu yengba tai akhone Exodus 5 ki 2 da khoi pamina se masi Pharaoh na Moses ta hikimni and Pharaoh said Pharaoh haiki who is the Lord mapu ibungo to kanano that I should obey his voice to let Israel go aina magi khonjen do taraga Israel singbu salan gadaba aina magi khonjen ta gadaba mapu ibungo to kanano I know not the Lord aina mapu ibungo khangde neither will I let Israel go aina Israel chuja salaro yahni masida palibse kaino khane Egypt habsina magi maroiba spiritual gi oiba magun sida palibse ishor bu khangdaba I know not the Lord aina koi lai kanano oiba khangde aduna masida paliba spiritual Egypt hai taragadi ishor bu khangdaba laiba amubu aikoina sangdumna ganeba adugumba spiritual Egypt to mukha yengsi Revelation 11 gi aita aikoi chase masigi chapter je aikoina kona nainara khani adubu aikoina ngasi whole chapter di naina bangamoy adubu masida palibsi yengse and their dead bodies shall lie in the street of the great city adugumba achauba sar adugi lambi achauba lambi sing aduda asiba haksang sing tagani which spiritually is called Sodom and Egypt aduba haiba achauba sahar ki thawai gi oina mahakse Sodom amasung Egypt haina kawe where also our Lord was crucified haiba mufam sida aikhoi gi mapu ibung Prabhu Jesu Christa bu pang tingduna hali hai masida aduna aikoina amu yengse sida the spiritual Egypt haibse kaino haiba matamda aikoina ngasai ishor khangdaba haiba gunduni aduna ishor sunga yadaba laiba duga spiritual Egypt haibse karino haiba matamda aduga masida Prabhu bu hatle haiba yatadi Prabhu bu aikoina hatpa haibadi magi matung inba Christian sing hatpase Prabhu Jesu Christa hatpaga samane masini aduna asiba hakchana pulap takiba aikoina Revelation 11 je fazana nainaba taragadi masida taglibase akoina French Revolution adugi maramda fazana ibini madugi matam aduda French Revolution gi matam aduda Christian singbu asuke mate khatuna akoina Egypt haibadi France asigi laibak tako lairami aduna sida spiritual Egypt haibse kanada fulfill oige matamda shobu sung ayataba adugumba laibak France haibado maduda masigi prophecy ase mapung phana le aduna king of the south haina sida represent tawribse now sing kaubiganu masi bible na haibigi matungina masi France ni aduga sideda nupi writer amna asumna I khona a spirit of prophecy volume 4 page 192 haidiba lyric aduda mahna asumna irame in France arose an atheistical power France tagi ishobu yadaba sakti ama haurakhi that openly declare war against the authority of heaven sargaki ngam ngambado adugi mayokta phongna lan tawgiba adugumba ishobu thajadaba adugumba power amado haurakhi masi kraidigi haurakhi atheistic power akoina communism gaina buje masi kraidigi haurai masi France tagi hauraga masi Prithibi gi mafam khudingmukta loina sandokibani snausa hojik China da khakta ngaire masi kanna hojik tawribse atai lebak singde yamna loisilakre aduna akoina France haibani akoina yengsi masina akoina kawgumsi king of the south haina khanaribse masina France aduga king of the north akoina amuk changsalase masida palliba king of the north aina haigre masiju the land which lies in the north of Judah laibaki akoina awangda leiba leibak haibadu kanano Babylon haibani akoina text ase pabiro Jeremiah 25 ki 9 Ezekiel 26 ki 7 Jeremiah adubu akoina Jeremiah 25 ki 9 se akoi pamina se behold young I will send and take all the families of the north aina north ki khagi mi sing imung sing ado aina pulap lauruga aina tharakhani habne said the Lord and Nebuchadnezzar king of Babylon aduna Nebuchadnezzar Babylon in to Nebuchadnezzar tharakhani habne my servant habne and will bring them against this land Jerusalem gi mayukta tharakhani aduga masida laireba khundareba mising aduga makogi akoibda laireba khudumuse mahna loina mangangani haibne masi aikona Israel gi mayukta pikhibani aduna masida palibde
ꯑꯩꯈꯣꯏꯅ ꯕꯥꯕꯤꯂꯣꯟ ꯍꯥꯏꯕ ꯂꯩꯕꯥꯛꯁꯦ ꯏꯖꯔꯦꯜꯒꯤ ꯀꯔꯥꯏꯗꯒꯤ ꯂꯥꯛꯑꯦꯕ ꯅꯣꯔꯠ ꯍꯥꯏꯕꯅꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯁꯤꯗ ꯄꯜꯂꯤꯕ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ king of the north habse kanano babylon adudi spiritual babylon ase kanano ikhoni yengsi akhona mamangda akhona hana nei nakhre babylon ni lebak sakre ma amu hana laglaro akhona prophecy da mathang sakre amu hana laro king of the north chen hype king of the south habse andum mana mamangda ama sakhrdi ama lakani madu amu hana hala oi now sang spiritual babylon akhona amu yengsi masina akhona phajana page di revelation 17 4 to 6 aduga 18 je akhona paaba matamda akhona khangani adugo aina moroina 5 ka 6 ka je ai pajarakhe and upon her forehead was a name written hadi oktabi nupini hadi basiki magi marai bukte in mystery babylon the great the murder of heroes oktabi singi mama an abomination of the earth tukat prithibi gi kwaidagi tukat sabasing hai masida and I saw the woman drunken with the blood of the saints ishogi dharma semba mising I thakpa ina ui habi Christian singbu hatpado mahang ui with the blood of martyrs of Jesus Jisu Prabhu Jisu Christ gi thawai thakaba mising hadi magi Christian sing adugi I thakpado aina ui and when I saw her aina mabu ukiba matamda I wondered with great admiration aina yamna angakpa phawna ko ngawi yamna angakpa phawkhi maramdi kaino kaigidamak phawrino haiba matamdadi hairiba nupi ase kanano haiba matam bible gi matungna ekhona yam chatlagum ji snaucha ina mamang su yam haikre bible gi matungna di nupi amana kadibu khangneba masi church amabu khangne oktabi nupi amana oktaba church apostate church amabu khangne adu hairiba masdi modern ekhona lairiba prithibida lairiba protestant church singje masi gi thorokpum oiriba mother church adubu khangne masi ekhona kanano haiba matamda sinausa masi roman catholic church bu khangne maroina ta papacy hairiba asida thumkare aina mamang da su aina aigi video da su legre revelation 17 gi maramda aina video amasu semgabni maduda phajana yengbiro aduga 3 angel message ki series aduda su nokhoni yengbiro revelation 18 gi maramda su masi gi maramda phajana laikre ai aduna matam yamna sangna chalagani maduda hanjana ngangna roi aduna masida palliba ekhona king of the north haibsina kanabu khanai roman catholic church the papacy bu khanai amu post haibse hingte hebrew gi number 5055 ki matungna magi meaning di to war again saibne lan tawba haibne aduna push at him haibdi mahna lan tawi haibne war will haibne hebrew gi number 8175 ki matungina to storm like a whirlwind hadin akan banung nei nungsit kumna ko kanna landaba storm tawbuko ekhona nonglei nungsit lahanbado madu ekhona khangnei aduga to take away hengo whirlwind aduga to take away ekhona mangkinaba humduna puginaba haibse masini sinausa aduri ekhona mu hojikido ekhona mu yengasiko madugi verse aduda ekhona mu yengminarse maduna kari haibra haibido ekhona mu phajana yengaga ai masiga arthje phajana mu halake at the time of the end aduna time of the end haibse bible gi matingna karino haibda ekhona masigi verse ekhona mamangda nainakre ekhona verse 39 asigi maramse karaino ekhona 30 ga 2 dudagi ekhona 31 dagi ekhona 31 dagi ekhona 39 bo ine mamangi part nainakre masida yauripse kanagi maramda ngangbano haiba matamda papacy na roman catholic church na dominant tawbagi matam adubu ekhona khangnei verse 39 da mahaki matam ado silare mahana panbase 538 in 1798 ki matam je prithibi de super power oyaba mahasina aduga mana prithibi christian singge hale iroki moroina iroki lamsingda aduna 1798 ta henko aduna mahana panbase loi madugi matam adubuni at the time of the end bible gi matungna time of the end hairga ekuna 1798 AD je masibo ekhona khanai masi kawgumsi ko isinausing masi kawba yade aduna hairiba matam asida 1798 ki matamda ekhona france na canada lakhne ba push at him war tawgani canada roman catholic church ta lan tawgani hamni masi exact thungki maduna ekhona france ki french revolution hek ki matam aduda ekhona 1798 ki matamda ekhona france ki general napoleon gi general berthier na
Berthierna ꯑꯩꯈꯣꯏꯅ Popeye 6 ꯑꯩꯈꯣꯏꯅ capture ꯇꯧꯈꯤꯔꯝꯃꯦꯕ ꯑꯗꯨꯅ capture ꯇꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯐ꯭ꯔꯥꯟꯁꯀꯤ ꯕꯦꯂꯦꯟꯁ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯑꯦꯛꯖꯥꯏꯜ ꯑꯣꯏꯅ ꯃꯍꯥꯛ ꯊꯥꯈꯤꯔꯝꯃꯦꯕ ꯑꯁꯤꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯁꯤꯅꯤ ꯑꯗꯨꯒ ꯊꯥꯈꯤꯔꯝꯃꯦ ꯑꯗꯨꯒ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯤꯈꯤꯈꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯦꯛꯖꯥꯏꯜ ꯑꯣꯏꯅ ꯊꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯥꯒꯁꯀꯤ ꯇꯥꯡ 18 1799ꯒꯤ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯁꯤꯈꯤꯔꯝꯃꯦꯕ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯦꯕ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨ ꯏꯟꯕꯗꯣ ꯂꯧꯗ꯭ꯔꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯦꯄꯦꯁꯤꯁꯦ ꯃꯁꯤꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯏꯔꯤ ꯇꯥꯏꯝ ꯑꯣꯐ ꯗ ꯑꯦꯟ ꯍꯥꯏꯕꯅꯤ ꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯗꯦꯗꯂꯤ ꯋꯨꯟꯗꯣ ꯑꯩꯈꯣꯏꯅ ꯐꯪꯈ꯭ꯔꯦ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯏ ꯃꯍꯥꯛ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯤꯁꯤꯡꯅ ꯑꯃꯨꯛ ꯀꯤꯡ ꯑꯣꯐ ꯗ ꯁꯥꯎꯠꯀꯤ ꯃꯇꯥꯡꯗ ꯂꯥꯛꯑꯦ ꯑꯗꯨꯅ ꯐ꯭ꯔꯥꯟꯁꯇꯨꯅ ꯀꯤꯡ ꯑꯣꯐ ꯗ ꯁꯥꯎꯠ ꯑꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯁꯦꯀꯦꯟ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯀꯤꯡ ꯑꯩꯈꯣꯏꯅ ꯐ꯭ꯔꯥꯟꯁ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯐ꯭ꯔꯥꯟꯁ ꯍꯥꯏꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯅꯦꯆꯔ ꯂꯩꯕ ꯏꯁꯣꯔꯕꯨ ꯁꯨꯛꯈꯪ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯑꯒꯅꯦꯕ ꯃꯁꯤꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯗꯨꯅ ꯃꯥꯅ ꯂꯥꯛꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯂꯤꯡꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ 29 ꯑꯁꯤꯗ ꯃꯥ ꯁꯤꯈ꯭ꯔꯦ ꯁꯤꯕꯗꯒꯤ ꯃꯥꯒꯤ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ 1800 ADꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 14ꯗ ꯑꯅꯧꯕ ꯄꯣꯞ ꯑꯃꯃꯨꯛ ꯈꯜꯂꯦꯕ ꯈꯜꯂꯀꯥꯟꯗ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯦ ꯈꯒ ꯐꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒꯤꯀꯣ ꯍꯧꯖꯤꯛꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯐꯠꯇꯦ ꯑꯗꯨꯒꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯁꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝ 1914ꯗꯒꯤꯅ 1988ꯀꯤ ꯃꯇꯝꯁꯦ ꯃꯁꯤꯗ ꯀꯔꯤ ꯊꯣꯛꯑꯦ ꯃꯇꯝꯗ 1929ꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯇꯂꯤꯒꯤ ꯃꯨꯁꯣꯂꯣꯅꯤ ꯍꯥꯏꯔꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯣꯏꯒꯤ ꯃꯨꯁꯣꯂꯣꯅꯤ ꯁꯔꯀꯥꯔꯅ ꯃꯨꯁꯣꯂꯣꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯣꯞ ꯄꯥꯏꯌꯁ 11ꯒ ꯃꯈꯣꯏ ꯇ꯭ꯔꯤꯇꯤ ꯑꯃꯀꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯅꯈꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯍꯥꯛꯅ ꯌꯥꯈꯤ ꯚꯦꯇꯤꯀꯦꯅꯁ ꯃꯟꯁ ꯍꯥꯏꯕꯗꯤ ꯚꯥꯇꯤꯀꯥꯟ ꯍꯤꯜ ꯑꯁꯦ ꯏꯇꯥꯂꯤ ꯂꯩꯕꯥꯛꯇꯒꯤ ꯑꯩꯈꯣꯏꯅ ꯄꯣꯞꯇ ꯄꯤꯔꯦ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯍꯥꯏꯔꯤꯕ ꯃꯗꯨ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯛꯇꯤ ꯃꯈꯩ ꯃꯥꯒꯤ ꯄꯥꯡꯒꯜꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯍꯟꯁꯟꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯗ ꯀꯦꯊꯣꯂꯤꯛ ꯑꯦꯗꯚꯣꯀꯦꯠ ꯕ꯭ꯔꯤꯁꯕꯦꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥꯟ 18 April 1929ꯗꯁꯨ ꯃꯥꯅ ꯑꯁꯨꯝꯅ a crowd tense with excitement is here to witness the passage of these two men Mussolini and Cardinal Gasperi Catholic side Cardinal Gasperi aduga makhoi Mussolini ga makhoi anisna rod pen will heal a wound of 59 years sahi yankai mapan surba maki papacy ga asokpodo masina phalagani hai mapung phana phabadi nate asini ko San Francisco Chronicle 12 February da ju asumna ai in affixing their autograph to the memorable document healing the wound which festered since 70s extreme cordiality was displayed on both sides and masigi khabarsina ai masigi atha laroge no khoina khangjaro asmai tawdana mahaki asokpado bana phaba hokirame adudagi makse hojuk sum mathang laga magi pangal je asuki matik kalae adu matamda aikhoina mu yengse king of the south haibini mana live se king of the south haise aikhoina king of the south spiritual France khoina aina bible na haibigi matoina France sakragadi amuk lakani France ka manaba magi character leiba adugumba leiba ama amuk laani haibni mahaksina lakani haibni ko kanana hojiki king of the khoina south lakani south haibase aikhoina si 40 gi matuna ju mana aroibigi matuna he shall enter into the countries haibni sida sigi mamanda aikhoina yengse aikhoina magi meaning se aikhoina amuk yengba tare adudi masida aikhoina war will aikhoina nonglei nungsit haibase mase karino magi meaning se karino haibase aikhoina kharai yengba tai aduna masida aina ngasai khara pangidri sinausing koina many war will like ships haibase aina ngasai wahigi athada koina mu khara yengsi masida aina ngasai khara si tharame ko sinausing
Masiniko aduga amu hujiki matungda aikoina yengse 1917 dagidi atheism haibse kraida saki France dagi aikoina Russia da sakirameba aduna koina spiritual France hare khana duje Russia ga khane countries haibse aikoina USSR adugo aikoina khaneba masi France da ko mara takre France adagi mathang China asina singba athopa communist ke lebak sing aduda sandokraeba masi lebak masi ko France dagi hore sandokre adu matamda aikoina mu yengse chariots and horsemen habse magi meaning se aikoina mu yengse aikoina chariots amu horsemen habse snaw sang asigidi aikoina si verse asida nam loigedobu male aina verse 41 bo ina explain tawjirana khanmane adu bunga maroi ramdi masi am tang sakani verse amaje khang asigi explain tawjirage first king 1 gi 5 ki matung ina masibu kai hana khanei ai pajarake Adonijah, the son of Haggith, exalted himself, saying, Masi ekone David ki masana pa Adonijah na mam sama wana thangataduna hai, I will be king. Aining thawagini. He prepared him chariots and horsemen, 50 men to run before him. Ai manda adi ekone sagolgi dolai aduga sagon thawun missing sagola missing yangkai mi yangkai na mai manda selam he. Masina haibidi chariots haibsina karibu khangnei horsemen haibsina khangnei ekhoina haibidi magi military power adubu ekhoina khangnei sinausa Bible gi matung spiritual chariots and horsemen khangnei je ekhoina military power haibini ekhoina mana lakhadu je with chariots and horsemen haibini masida lakhadu je aduga ships haibisu Psalm 107 gi 23 gi matung ina aduga Revelation 18 gi 17 to 19 nakoi paro ai paro roge Psalm gi je ekhoi pamina se Psalm 107 gi 23 da They that go down to the sea in the ships hengo makoina samudra da jahaz da satpa mising aduna that do business in great water achoba sahar singda lalol etiki thabak tawe hai sida masina haibidi ekhoina ships haibina kanai hi thaini mangida ekhoina ship haibidi jahaz haibidi hi adubuni mamangaida ekhoina lalol etiki thabak tawje mafong amadai mafong amu chatpaje ekhoina hi achoba sing asida chanai aduna hairibu se hi yamnaiba simi sing ase masibu ekhoina paisa yamna paiba hana khangnai aduna sida Bible gi matuna masigi sip saib na khangnai je economic power am yamna sentum paiba adugum pane aduga overflow haibsina ekhoina Isaiah 8 ki 7 8 ta ekhoina yengse Now therefore behold the Lord bring up upon them the waters of the river strong and many yamna kanba aduna turen gi ising sing ado mokoi gi matata pukhani even the king of Assyria do and all his glory and he shall come up over all his senen maki senen ising khong kutemak thamana lakani go over all his banks maki samudra sing aduda lakani hem masida haibse Assyria na aikona Jerusalem da landarakpudo ising isauna lakpogumna sangdam nari benisda and he shall pass through Judah je mana thummaga pukhani he shall overflow go over mahana masipura thummaga magi mathakta chatkani he shall reach even to the neck ngak phau yohongani ham isingdana and the stretching out of his wings shall fill the breadth of thy land o Emmanuel adani masi asarana aikhoina Jerusalem da landa kibdo madugi mang tahan budo adugumna masi overflow haibsi ki meaning je masini aduna ngasai gi ekhoina ajugumna mang tahangani habi masida ekhoina phajana yengase maduri kana lakhrane ba huji Papacy asina ma matam khara gap laire ma asopa phange phangam matungda ekhoina 1929 sidagi tamna hill tawba hore hill tawraba matungda mahana lakhadabje akhoina khange Papacy gi magi ekhoina military power laite mana 530 ategna 1790 ki matamda panba matamda ma ki sak military sakti Europe ta lairibal ningthau sing ase mahana military power ina sinabne hauji su ma ki Vatican habse Papacy gi magi military power laite magi army habse sumna tangi hoi moi khoi gi Vatican saranga na ba mokoi gi god khara dilai adu natana khoi gi uji khoina Prithibi gi oina khoina misal adu ada tawdana magi military khoina India gumna adigi America gumna military sakti sinadana China gumna tawbse adugumba lami sing ado Vatican gi laite man sinagade Prithibi da lairiba lan lami sing ase mahana sinagani aduni hariba matam asida mahana
asokpa khagak phaba horba matangda mahana akanba military power aduga economic ki powers laiba aduga loinana mahana lakane habi aduna di masde economic power laiba sakti laiba adugumba papacy ge khusam tawgado laiba adudi kanano habintana America ne mana military power national se America ne America ga aduga masagi papacy ge khusam Canada landaraiba akhona USSR Russia habisda landaraiba aduna masi Cold War gi matamni Cold War habdi American super power oingai tanaba Russia na super power oingai tanaba USSR na tanaba adugi matam adudani aduna hariba America gi president Ronald Reagan amasung aikoina Ronald Reagan ga aduga hariba matam asidadi akoina 1989 gi matamda John Paul II akoina laikhidraba John Paul II ase magi sakti achukamatik pangal leramni maki influence am lay mokoi ni khusamnare aduga mokoi gi khusin thourang toraga America gi president Mikhail Gorbachev habse masiga sumaina taro kanda mokoi gi Cold War do 1889 da mokoi na soi tawnaraga mokoi gi loisale aduga aikona December 26 1991 da aduga USSR habse lebak tram ngana pulaga semani haireba lebak tram ngado maset tana kai khirame nakoi masigi maramda ina habse sumil lale hedi nakoina Google da yengaga nakoina thiraga yengba yai adudagi maset tare aduga 19 hojiki 91 gi December 26 da mai gi flag communist gi flag to masing thagreba smai tawdraga USSR se maset tana kai khirame madigi lebak tram ngana punba lebak sindo maning tamba lebak sing oike aduda kai khrabani na mokoi sakti leitere aduga America na hairiba matam asidagi 1991 asigi matam dagi mahana Prithibi gi super power ore aduga asmai tawdana aikoina kwatgi communist pa Russia se kanana tuhan geba aikoina Roman Catholic Church ka aduga America gi president mokoina khusam naraga tuhan ki habni sideda habse masigi tuhan baje kamaina tuhan gani habada ising isauna mahan tan budo adugumna mahana mangane aduga he shall enter into the countries habje masina lebak mayamna semba masigi fit symbol se USSR na oi habdo masida oire koina ngasigi di matang asida loisinge aduga ai amuk paake aduga amuk koina athado khoi amuk yengminasi ko and the time of the end habdi 1798 shall the king of the south haidi France habjina push at him papacy da Roman Catholic da lan tawgani hamni maduna France ki general Napoleon ki general Berthier na Papacy che capture tawre aduga France ki balance ta thakirami aduga haidi mphom aduda mahana sikre ekoina masilare aduga and the king of the north aduna mana Delhi wun phanglaba matungda koina 1829 da mahaki asokpodo akoina Mussolini government na mahakse yabiduna maning tambale bang ne habdo yabiduna Italy degi tongan tagibdagi mahaki asokpodo tamna sum phaba horake adu pharaba matungda shall come against him haidi akoina south him habdi kaino France spiritual France habdi kanano USSR koina 1917 degi atheism habse aikoina atheistic power habse communism habse masi part amani adu masi aikoina France dagi Prithibi mapang khuding mata loina sandokibani mase evolution theory haro masi yam yagra masi giramda yam pak sawe masi maram leina ngambanate aduna hairiba leba asida lakani kanana like a whirlwind kanba nongle nusikumnana with chariots and with horsemen have the military shakti galo papesina military shakti galoina lakani economic power laiba aduga military gi shakti laiba aduga loina lakani aduna akoina swaikre papacy gi masai oiba military power laite mana top laibak sing sinai adu masida man sinaiba military power aduri kana America aduna economic powers laiba military gi powers mapangkan kan bahari laibak se masini makoi common goal di America na ju Russia maithiba piba pami aduga Pope Francis na ju Russia je muthatpa mami maram di makoi je atheism charpa Christian sing mayukta laiba Catholic dharma ju charpa yadaba adugumba mara oibana maram oidina asmai tore makoina khusin thourangda ekona 1991 da USA je macha tana kaithoki madudagi makhoi communist ki adudagi makhoi democracy abdo madu lakpa hokibani masine and he shall enter into the country has in a kanai USSR bukane and shall overflow and pass over havni
history de mapung pana tungre aikoina mathang dam verse 41 da aikoina kari mahana papacy na campaign hogre aikoina aham bada Russia gi matungda karam leibak sing da mana mathang lakhani magi war je kamaina aroiba matam hojiki matam phawda mana kamaina Prithibi je world dominant gi da mana kari khongthang lokhalake habdo aikoina mathang amu neina singa sigi tabiriba mayam da isona bopi boyu kari gumana khoina agi video sida na khoina bhap ta da ba khangning ba leiba taragadi na khoina hena agi number asida contact tawbiyo parthana tawse sagada lebi pai sho khoina ngasi neina khre madudi papesina Prithibi asida kamai to na world gi super power oiningai de Prithibi jama gi khubang da thamningai gi da kari lalong tawdana kari Prithibi asida karamba leibak sing mathang joy tawdana kadai da phaw mahana landara kani habse masigi maramda khoina neina ba hojari khoina neina khra bu kudum asida nana bhap ta pai bu ohen bi tare bu kudum da sunana bot na bi Prabhu Jisu Christ gi min da kurum jari amen.